Saranamayda Laingakna Paumai Puruki Heritage Complex Sama Samgalagani Haina Chief Minister Nongthomba Birena Pongdukre. English Singani Taratare March Kuntramathoi Paubagi Annual Account Statement Nasi Pongkre Sale Tungi Tibam Pagatnaba Financial Discipline Lehenba Matam Oire Haina Account General Nahaibi. Machanupi Buikai Kumnaba Manghalubagidama Court Nangasi Apopa Mapa Punsi Tupa Kashim Chandal Lainaba Fado Bigre. Amasung Ashikumalampak Man Stadium the Sanakiba I League match the Neroka Epsina Indian Aerospace Panjil Ani Amadamai Igobi. Member Kurumzari, Adom Ningbirpus Impact News ni Irina Thinguzamna, Hosi Punja Sifawagi Maru Eva Pausing Miam the Pizari. Kwaidagi Liraba, Paumai Kul Oiriba, Saranamaida State Asigi Langakna, Furup Asigi Heritage Complex, Samgat Lagani Haida, Chief Minister Nongthomba Birena Pongdukre. Taurangasina Yelhongaidagi Leraklaba, Furup Asigi Sakta Mamadi, Ahalaman Singna Thambiramba, Potsakaya Yokatuna Amadi, Ngak Senduna Thamba Ngamhalagani Haidi. Paumai Puruki Miam Gi Apambagi Matungina Hariba Kongtangasi Lokatpani Haina Paladuna Mahakna Makata Kibada Laingakna Hauzik differently able person Amadi Kutsa Haiba Miyoi Singda Tongan Tongan Baskim Kayagi Makada Tengbang Piba Haure Maramasina Lamdamadugi Kutsa Haiba Miyoi Singna application Taraktuna Tengbang Launa Bakhanganki Senapati District ki Thingba Khunauda Paumai Thaunigi Thauramda Saruk Yarduna Hariba Wafamasi Chief Minister na Phongdokibani January ki tang kungama thoida pangthoka dauriba Statehood Day dasu miyam gi yaifa thauranga mari lenaba scheme ani amasu hangdok lagani Hakshel gi tengbang Manipur Health Protection Scheme hairiba numit asida hawdokpada yawgadoriba scheme asina BPL AAY gi makhada leiba lairaba imung kayada kanaba kaya amashu piragani haiba wafamsu phongdoki Chief Minister na makha taraduna lupa crore taramathoi amasu chingi district singi village chief singi guest house ama sanabagidamak earmark Tauduna Thamle Haiki. Mafam se Kuki Paumai Singi quite Ariba Kunni Hai. As per the memorandum submitted to me, Mashidai the Sugumba heritage, historical Oiba heritage, whole Gumbamas Harakanda, Ariba portion se preserved Toningi Haidanama, Yahweh, Sigi Posiga. I'm on the field of the Siga, I'm Sane. I don't hide about Potumadi. Sung soy soy than a Sarana Mishai Sana of Tauragani, Hydramadu, as for speech at the Paumigi. I question such say, I have a voice. Carmina get a model lucky, no Carmina, you walk on the lucky, no Kande. Is her name on the Hayo Nang Hydra. Sing such say Hayo Madula Lahan give a slogan. Recently, under Donor Minister Dr. Jitendrana, Ama Tripurane, Assamne, Manipur, Ahumziki scheme, Mahogokre. Especially hilly area development in Lambi gi maramda Lambi Siambagi matamsda ikoida special attention nama Manipur la pire habidu mai mayam thamjabani Ahanba oina Manipur Laingaki Kumja English Singani Tarataret Mars ki tang kuntramathoi loirakpa faubagi annual account statement ngasi phongkre Manipur Legislative Assembly na pass taukiba demand singgi senfam mapungfana sijinaba ngamdre state asigi sel thungi fibam phagatnaba financial discipline laihanba matam oire haina Manipur gi accountant general DJ Sankarna Chekselwa thamlakli Manipur gi accountant general da thadorakpa report amagi matung inna inkumja lisingani tarat ki oina public works department ki oina apunba senfam gi chada kuntaruk dasmik taruk lemki Education Department ki oina apunba senfam gi chada taranipan lemki Agriculture Department ki oina apunba senfam gi chada nifunipan lemki Community and Rural Development ki oina apunba senfam gi chada kuntra dasmik sino manga lemki General Economics amadi planning gi oina khwaidagi yamna chada manga dasmik manga lemki Minor Irrigation Department ki oina apunba senfam gi chada nifutaret dasmik Mari Amalemki Irrigation and Flood Control Department ki oina apunba senfam gi chada kun mari dasmik taret manga lemki aduga
Social Welfare Department ki oina chada kuntraga manga dasmik ahum mari lemki. Ngasi Babuparada laiba Accountant General Account and Entitlement ki office ta Paumi Singa unaba amada state asigi Accountant General DJ Sakarna haikibada Department singi maikai sel thum sijinabada yengshinba watpadagi Manipur Assembly da pass tawkiba senfam kaya sijinaba ngamdana leidi. Masigi sumathakta ehenba supplementary grant ki wafam Finance Department amadi lenga ki maikai cheksilwa Cheksinna Khananaba Achumba Oigani Haina Accountant General Asina Paumishin the Fongdoki. During the course of our audit, also we impressed with the various grantee organizations that your utilization certificate is pending. Kindly try to expedite. In the meantime, in the last 1 year, the government has taken vigorous efforts to bring down the non-rendering of the utilization certificates. We had meetings at the level of the Deputy CM Finance also. I think that has actually helped in bringing down the status of utilization certificates as well as the abstract contingent bills. So we are somewhere moving in a good position now to press with. As Accountant General, during the course of our audit in the field, we press with every unit that we visit that utilization certificates need to be sent to the Accountant General, and we also hold periodical meetings with the departments wherever possible, and to press with that. Mission Indradhanush ki Mari Suba Phase Chaliba January ki tang nipan dagi haudoglagani haina Director Health and Family Welfare Department ke Rajo Singh na phongdorakli. Hiramasiga Mari lainana ngasi Family Welfare Department ki conference hall da pangthokiba media sensitization workshop ta wafamasi phongdokibani. Ke Rajo na hai mamang da phase ahummak mai pak na pangthokre loinana Mission Indradhanush anish asina mirol bi nupi amadi angang singbu launagan ba laina singdagi ngakthoknaba hidak kapthoknaba thabak paikhatpani. Mission Asina State Asigi Manung Hanjin Bamafam Singh the Chatuna Mai Park Naba Hotnagadori Amadi Mission Asibu Miam the Kanghan Naba Amadi Mai Park Naba Hotnabada Media Ki Achoba Thaudang Lei Haina Director Family Welfare Department Ke Rajona Makataki. Health Department staff sing have the doctor, nurse, paramedical staff sing even grade 4 ma ko yauna ya koi bhajana office ka bi dana Fazana Tobidana immunization, Sida Natana, program Kudima, Fazana, Patopiu, Aduna Masina Manipuri, Aksam Abaya, Pagani, Sida Natana, Family Affair staffing, Ruemission staffing, Puramakusu, health staffing, nursing, NM, GNM staff, nursing, doctorsing, Family Affair, and the Ruemission, Ladybug, subordinate staff, Sina, Fazana Mating Pambu. Nakalamaromda Chandelgi BRGF holding asi awang bathaki mifam ama famduna intensified mission Indradhanush amadi measles rubella MR vaccination kumja Englishing ani taraga nipan gi matangda khananainakre. SDO Chandel ki SI Siddharth MCS yauna pangthokiba mifam aduda National Health Mission gi District Level Officer Dr. Nurse amadi staff singna sarukyaki. Lakliba January ki tang taretagi tara mari fauba intensified mission Indradhanush amadi February ki tang tara mangadagi kuntraga March ki tang kuntraga mathoi faubada measles rubella MR vaccination asi angang lishing kunda kapthoknaba pandam thamli. Swachh Bharat Mission ki Makada Nambol Municipal Council na Sinduna Council asigi Lairiba Wat Taraga Nipanda Lunan Bagi campaign ka loinana Swachh Survection ki thoram pangthokre. Let's keep Nambol clean haiba thim ga loinana Changsiliba campaign asi Nambol Maibam dagi hauduna Council asigi Chairperson CH Basantana Luchingduna Wat Taraga Nipana sida Singh bagi thabak chathaki. Ngasigi campaign asigi matangda Nambol Municipal Council ki Chairperson CH Basantana India government na Swachh Bharat Mission ki makada haudokliba lu nanba changdamnaba Swachh Survection asi Nambol Municipal Council na su changdamnaba asida mapung phana saruk yari Miyamda amot akai sing mafam chana langthoknaba awareness kayasu campaign asida piri loinana makhata na tongan ba machine amadi manpower sing sijinaduna akan ba moongda Nambolda amot pa leitana bahotnagani masida miyamna su mating pangbiyu haina appeal tawki. Imphal evening da lagpa miyoi singki
खन्नबा अहानबा महूत डिपार्टमेंट अमदी IMC गी खुदसमनदुना बायो टॉयलेट मापन माइकुम हांगदोक्रे ngasi achamba thoram amaga loinana mahut minister thongnawjam shyam kumarna बायो टॉयलेट अदु मियामना सिजिनबा यारे हाइना लाउथोक्रे डिफेंस रिसर्च ऑर्गेनाइजेशन की मीटिंग मखादा साबा अनौबा मखल की बायो टॉयलेट असी हयेंगदगी हौरगा इम्फाल इवनिंग दा सिजिनबा हौरगनी चैम्बर अहुमगी पोर्टेबल टॉयलेट असिगी मथक थंगबा सरुक्ता लीटर चनी अमदी मखा थंगबा सरुक्ता लीटर चत्रेट की टैंक अनि यावरी लोइनना टॉयलेट असिदगी थोलकपा मचुम अदु मनम चेंदबा अमदी अकोइबगी फिबमदा अकाइबा पीदबा ओइगनी हाइरी पाउमिशिंगदा फोंदोरकपदा मिनिस्टर थौनावजम श्याम कुमारना हाई इम्फाल इवनिंग अमदी इम्फाल सिटीदा चथोक चसिन तौबा मियोइशिंगी ओइना अहानबा सिजिनगदौरिबा टॉयलेट असी मखाताना इम्फाल गी तोंगान तोंगानबा मफमदा थमगनी टॉयलेट असिदगी थोलकपा इशिंगना कंगला पाता शोखनगदबा वाफम लेते हाइना मिनिस्टर थौनावजम श्याम कुमारना मखाता की ngasi थौरम अदुदा माहुट की डायरेक्टर एन की चंद्र यावना IMC की मकोक थोंबा ऑफिशियल सिंगना सरुक्या की कल्चर है अखोना हपचलकान मपान अखोई अमांग फतब मैम क्लीन वाटर लोथोलकदम मन महान नमदब मखल की टॉयलेट मणिपुर अहानबनी नतना अखोई मथंग मथंग इम्फाल सिटी की तोान तोान मफम दरकार जगह अखोई इंस्टॉल तौरनी मणिपुर की अतोप सिटी अखोई इंस्टॉल तौगनी प्रजा मैम अपील तौर मदुदी कनागुब मियोइसिंगना अखोई कंगला पाक की मनाक्ता मोबाइल टॉयलेट खिंजलकान कंगला पाक से पोलूट तौलेन अखोई अपील तौर मदुदी कंगला पाक कई मखल कोई इफेक्ट तौदबा कनो पोल्यूशन तरोइदब बायो टॉयलेट मखल अमनी सिदगी थोलकपा डिस्चार्ज दुना अकोइबगी सराउंडिंग द पोल्यूट तहोनिंगद्र कांदा सिनबा अदु मखल की टॉयलेट नि होजिक सिदगी थोलकदर बेसिंग सिदी कोई मनम नमदबा आर्मी की कनो मतुंगिना हाइबददी लई इसिंग साइब याय हाइ Environment Department की कुमजा इंग्लिश सिंगनी तरह निपान की कैलेंडर ngasi फोंख्रे लमदमसिगी अकोइबगी सक्तम कन्नब होटनबदा मियामना मतेंग पांगबियु हाइना फॉरेस्ट एंड एनवायरनमेंट मिनिस्टर थौनावजम श्याम कुमारना अपील तौरकली फॉरेस्ट एंड एनवायरनमेंट मिनिस्टर की न्यू सेक्रेटरीट लेबा ऑफिस चैम्बर दा अचंबा थौरम अमगा लोइनना एनवायरनमेंट डिपार्टमेंट की ऑफिशियल कैलेंडर अदु फोंखी थौरम अदुदा फॉरेस्ट एंड एनवायरनमेंट की एडिशनल चीफ सेक्रेटरी शंभू सिंह यावना डिपार्टमेंट असिगी मकोक थोंबा ऑफिशियल सिंगना सरुक्या की मिनिस्टर थौनावजम श्याम कुमारना हाइकिबदा लमदम असिगी अकोइबगी शक्तम असि अखोइ मियोइबगी खंथब वाटपा थबक थौरम सिंगना लाइबक थिबा मोंग अमदा लेहल्ले लमदम असिगी चिंगपा तुरेल सिंगी मशक नोंग नोंगमगी मांगथरकली लोइनना महौसागी अकोइबगी खलदा अहोंबा कया मियामना थेंगनरकली हाइकी ngasi yam laibuk thibani manipur leramba pat sing lek punamak matungina miyoibana masa masa gi apam matungina koi khudong chana bi yenga phumjalakpa masna malemda asawa safu on pidra ngasi di aing sai khan ka helle amadi nungnu sagi pm sohale environment gi saktam si kanna bhonna bada amadi masi bu nga ga tham honna bada manipur paja miyam gi mating yawna khak ngamoi aduna calendar si phoma kanda mayam da appeal tori madudi manipur paja miyam na environment department nungsi biyo amadi mahoksa la remina thambiramba amadi prakriti na biramba pot khuding mas koi nga aga koi thamdana koi miyoibena khundabi aba malem pichribi na taba tai mafam laita basimba pichribi sima malem asiu sima manipur si gi jaga sing asibu nga aga puna thamina si ताबदा यामना ngakningai oiba thodok amada hek pokchabi machanupi bu ikai khumnaba manghankiba miyoi ama mapunsi chupa kaishum shangda leinaba court na yathang pikri thodok asida January ba miyoi asi Imphal East ki mafam amadagini mahak ngashi ayu pung 10 ga minute 19 rom tabada pokso Imphal East court ki judge G Golmai ki mamangda puthoktuna nungthil pung 2 ga minute 19 fawba sentence hearing chathaki Madugi tungda masagi chahi nifugani thoi suraba miyoi asi under section 6 of the Poksho Act 2012 ki matung ina maral leire haina lauthokuna mapunsi chupa kashum sangda lainaba yathang pikibani Madugi mathakta victim ohaurabi machanupi aduda lupa lakh ama fine oina pinabasu khanghanki loinana Department of Social Welfare Scheme gi makada lupa lakh ani su pinaba court na Manipur lengakta yathang piki Ningsing bayabadi haukiba chahi Englishing ani taraga taruki September gi tang taraga mapanda miyoi ashina mahaki machanupi bu nupi oibagi ikai khumnaba manghankibani
Mahusagum Rims Firing Victims Memorial Observation Committee na lakliba January ki tang taret ki nungthilpung ama taba matamda Rims Firing Victims Memorial Day Chingu Panganba Community Hall Faying Sabal Lekaida Haikat Lekat Tamduna Pangthoklagani amadi Masida Laibak Miyam na saruk yabiyu haina committee asina thadorak pachirol amada khanghalakli Haikat Lekat Tambagi Thauram Ayupung Taret Taba Matamda Rims Firing Victims Memorial Square Rims Gate Tashu Pangthokani haidi Ziribam District ki Ningsing Khulda Laiba 50-bedded hospital asigi staff sing tha taruklom hena tolop phanglaktabagi mayokta ngasidagi pen down strike changsin bahokre Ziribam gi amata ngairaba hospital asigi staff amana phongdorakpada tha taruklom tolop pithoktabadagi staff sing asina awaba kaya mayoknare haidi asigumba fibam asi yauraba fawbada hospital authority singna hanna yengshinbidaba haibasi laibak thibani haidi Hayeng Thangja Numit Fauba Changsin Gadaba Kongjang Asigi Matungda Authority Singi Maikaidagi response Amata Pirak Trabadi Lakliba Ningthaukaba Numitagi Hospital Asi total shutdown Taugani Haidi All Manipur District Council Teachers Association Thadorak Pachirol Amada Ngasi Famkiba Association Asigi Mifam Amana Chahi Asigi Haukiba January Gitang Amada Nuktigi Fongba Pauche Kharada KSO Bungpi Block na ADC ki Education ki Employees Singi Tolop percentage Kharagidamak Finance Minister Amadi TDN Hills Minister Anina Phajinduna Thamle Haina Fongdo Kibabu Yaningdaba Fongdo Krehaidi Amadi Lenga ki Chief Minister Amadi Deputy Chief Minister Anibu ADC Employees Singi Awaba Khangbiduna Tolop Pithoknaba Ayaba Pikibagidamak Thagapa Fongdorakli Puwarida Mutnaidana Lehoragadaba Puya Mai Thakibagi Chahi Chaniga Marfuga Mapan Subagi Ningsing Kumon Thauram Lakliba January ki Tang Mapanda Kangla Amadi Iboyaima Shumalingla Sanglenda Pangthoklagani International Observation Committee on Puyamai Thaba Ikop ki convener Moirangthem Naukombana Kumon Thauram Asigi Matangda Citizens Club Soibam Lekaida Pangthopa Paumi Singa Unab Amada Hai Hairiba Ningsing Thauramasi Pangthok Tringai Mangoinana January ki Tang Taretagi Mapan Fauba Nambol Sabal Lekaida Leiba Special Regular English School da Black Day Haina Mingthonduna Thauram amasu Pangthokani Haina Fongdoki Saknairaba Folk Singer Guru Ruben Mangshaba Amadi Ikop ki Advisor Oiriba E Achaubi Anida Mathang Sitna Chingtam Nungshi Lipun Mana Amadi Maichau Ningsing Mana Singsuk Lanthokani Haina Mahakna Makhataki Pangthokadauriba Thauramasiga Mari Lainana poster amasu ngasigi unaba adu tafongki Malayamda Aikoina Ishabu Masatanga Bagi Yanglen Saru Riba Ishag Lol Amaji Mayet Lonana Nak Asibuni Masi Kanabagi Iho Asi Sapong Birakpa Nokshu Kondakiba Mitegi Puyada Kaibaron de Yaba Halibu Langin Flona 1930 da Lashan Kunjabi Bonda Mitei Sagai Ariboina Awalan de Senkiba Adumba Hal Asina Mahang Yakai Birakpadege 1945 da Wankai Taman Konda Mitei Purukoba Ama Mitei Muru Herbal in Kalapategi Nasi Mitei Nesrem Parnasingba Iko Singba Milan Singba they look Masa Leka da Singlu Puru Kayamat Oraktana Nasidi Loan makes a con of Honarabani Assam dagi taktorakpa mitop sing Manipur da changlak loi hainingai leite athuba matamda Manipur gi yelhomi sing kanjanaba thaurang laukhatpa matam yaure haina MPCC gi spokesperson zu oiriba Thamaiban Assembly constituency gi MLA Khumukcham Joy Kisana Fongdokre loinana yelhomi kanaba hotnaba haibasi JCLPS khaktagi thaudang natte miyam pumnamak amata oina yelhomi kanaba hotnamina shi haina Joy Kisana appeal tawkre ngasi khundrakpamda leiba Northern Students Union gi yankhai ga nipa lak suba Foundation Day gi thoramda wafamasi MLA na fongdokibani Mahakna High National Register of Citizen gi makhada Assam da mitop khandoknaba changsilakpa khongthang sing asigi matungda Assam dagi takthorakpa mitop miancha sing Manipur da changsilakpa yabagi akibalei amaromda framework agreement ki matangda Congress Party na political mileage launaba hotnare haina BJP na toina lauramba adu Congress Party na changsiliba khongjang sing asi maram chai khangladuna Assembly da framework agreement ki matangda MLA sing na amata oina lepminanaba sign tawkiba asini haiki
mahakna makhatana Manipur macha kaya mapalamda tathi tawoina tawbiba amadi hatokpiba kaya thokliba asigi matangdasu Manipur miyamna amata oina khongjang changsin minasi haina appeal tawki Aikoi मैम सिना खुचम नरगा हौरा कांदा aikoi गोइबा लेंगा सिना aikoi na pressure pira kanda Manipur gi lebe yellow music kannaba adugumba ek ama bill ama pass ek chalai kadoribne ngasi thangnaba state Assam da citizenship act pass tokdana mayam ama muslim mayam ama makoi citizen chinre mi lak mayam ama citizenship kakthakhreb mi sing do kadai da lak kadorib makoi do Bangladesh ta halan gadoribra Tripura la thajan doribra Manipur injel la kadoribra si tanja sida koi na tangai padana koi se huji usik se akoi gi bill se yam tu na pass to se koi tangai padabne Lona Thinkraba National Revolutionary Front NRFM gi chahi taruk suba mapok numit hayeng January gi tang taret nongwaising numita tabaga loinana Manipur gi miyam da ningtam paujel pirakli Lubasig Information and Publicity Secretary Sana Jauba Maitaina Thadorak Pacherol Asida Lup Asigi Liching Makada Awa Anathi Dana Kathok Minaraba Pumnamak Amadi Saugat Pirakpa Ireicha Pumnamakpu Ikai Kumnaba Uchari Haina Palakli Matang Swaisida break amalojage break ki matungda Professor Gangumai Kamai Laikidabagi Ahanba Ningsing Thauram Pangthokpagi Pau Amadi Manipur amasung Malimgi Tongan ba Ipau Sing Pudana Lakchagi Impact News Pamicheng Tadu Lebiu Mayambu Amukana Taram Nokchari Bulletin Asiki Makataba Pau Miyam the Pizari On History and Historiography of Manipur, a history of modern Manipur Gumba Larikaya Iramkiba Professor Gangmumai Kamai Laikidabagi Ahanba Ningsing Thauram Pangthokre Ningsing Thauram aduda Laikidraba Professor Gangmumai bu afauba historian ama oibatanatana state asida lairiba furup sing amata oina punchinduna mating leiba lamdam ama oina bahotnabada achauba thaudang lauramba miyoini haina singthakre Ningsing Thauram adu the organizing committee of first death anniversary observation of Professor Gangmumai Kamai na sinduna Laikidraba Professor asigi Mangpham Oiriba National Highway Kuntraga Taret Imphal Ziri Lambigi Kaithel Manbida Leiba Namching Mahakabui Khulda Pangthoki Ningsing Thauram Adugi Manung Channa Laikidraba Professor Gangmumai Kamagi Lairol Chankiba Mangphamda Miyamna Laikatuna Laikidrabagi Mafamda Ikai Khumnaba Utki Thauram aduda Saruk Yakiba Thabaktagi Potharaba historian Professor N Joy Kumar Nahai Laikidraba Professor Gangmumai Kamaibu Manipur asida lairiba furup singi lamdamni haiba wakal amadi meeting thamlamba miyoi ama oibatanatana social federalism da thazaba miyoi ni haiki Laikidraba Professor Gangmumai niga matam kuina Khangnarakpa Assam University ki Vice Chancellor Oiramba Professor JB Bhattacharjina Laikidrababu Hauzik Lairiba Manipur University Asibu Mapungfaba University ama oina bahotnabada achauba thaudang laurambada natana University asigi History Department ki Architect ni haina singthaki Ngasigi Ningsing Thauram aduda matam amagi Chief Minister Oiramba Radha Binod Koijam MLA Sapam Ranjan Minister Oiramba Dr. Kashim Ruiva Yauna Lamdamasigi Maming Leraba Miyoi Sing Manipur amasung Mapalamdagi Professor Sing Research Scholar Sing amasung Miyamna Saruk Yaki every community to the Mali Legariba, me a copy of small community to the Moki, but when you Legariba is social life, we understand, but we indicate body labor, way of life, but mutually respect from the only way, then we will be able to have a very peaceful and cohesive social life. I will say, this concept of social federalism, it is something I always regarded it is something very unique contribution. He wanted to promote the concept of integrity and integrated inclusive development from Manipur. To him, as he used to tell us in his writings and speeches, to him, everyone in Manipur is a Manipuri. Integrated Check Post Complex Manung da Lairiba Passenger Terminal Buildings Sangaraba Matung Lalol Itik Tauriba Miyoi Singda Khudong Chaba Pidragadi Makhal Amatagi Kanaba Fangani Thajade Haiduna Border Trade Chamber of Commerce Morigi President V. Sekharna India Government Amasung Manipur Government ki Pukning Chingsilakli Impact News ka unabada Sekharna Makhatana India Government Amasung Manipur Government Anina
ट्रेड की लमदा हेना खुदोंग चानबा अमसुंग चौखटनबा हाइदुना मोरेदा इंटीग्रेटेड चेक पोस्ट सागतली डिसेंबर थागी मनुंगदा पैसेंजर टर्मिनल बिल्डिंग संगानी हाइबगी पांदम थमकिबा दु करंबा मतमदा संगानी हाइब खंगदरी मतम खरा फ्री ट्रेड चटनरमलबा मतुंग गवर्नमेंट ऑफ इंडिया ना ड्यूटी हेनगटखिबदगी थबक अमता तौबा ngamdabadagi हौजिक फाउबा ललोल इतिकी थबक लेप्तुना लैरी मफम असिदगी एक्सपर्ट फैसिलिटी बैंक फैसिलिटी ट्रांसपोर्ट फैसिलिटी की खुदोंग चाबा पीबा मथौ ताई इंडिया गवर्नमेंट ना खंथा बीद्रगदी कानाबस करीशु फंगनी हाइबा थाजदे हाइना शेखर ना मखा ताकी ट्रेडर के लिए क्या है फैसिलिटी कुछ नहीं है। फैसिलिटी क्या कुछ नहीं है बोलने से जिस हिसाब से सी रूट में जो एक्सपोर्ट होते हैं एक्सपोर्ट में कुछ फैसिलिटी मिलते हैं। उस फैसिलिटी क्या है, ड्रॉबैक है, टीपीपी है और कुछ फैसिलिटी भी मिलते हैं, मगर ये लैंड रूट में कोई भी फैसिलिटी अभी तक दिया नहीं है गवर्नमेंट ऑफ इंडिया ने। जिससे भी हम लोग इधर चैम्बर ऑफ कॉमर्स से कोई भी मेमोरेंडम कोई भी हम लोग का जो तकलीफ पोस्टल में वहाँ भेज रहा है उसका कोई भी रिस्पॉन्सिबिलिटी नहीं आता है हम लोग बस। इस हिसाब से बोलने से कम काम होने का बहुत मुश्किल है, क्यों ट्रेडर का तकलीफ तो गवर्नमेंट सुनना चाहिए, गवर्नमेंट तो कभी सुनता ही नहीं है। टेक्नोपल डिस्ट्रिक्ट की खुदिंग थाबीदा लेबा तरानिथोई सुबा साम राइफल्स खुदिंग थाबी मोटर वेहिकल चेक पोस्टना नुपा अमा वाल इज योर्स टैबलेट का कोना फारे फारबा मियोय असी लिलोंग शंब्रू खोंगदगी अब्जा खान चही कुनगा मंगा शुरे चेक पोस्ट अदुदा अब्जाकपू खामदुना चेक तौबदा मसादा वाल इज योर्स टैबलेट पीस लिसिंग मरी यावरंबदगी फाबनी हाइरी फारबा मियोय अदुगी मथक्ता आइनगी ओइबा खोंगथांग लौखटनबा मोरे पुलिस स्टेशन दा सिनखरे। मोरे टाउन की वार्ड नंबर 1 दा लेबा पब्लिक सिमिट्री मनाक्ता नुपा अमगी असी भागचांग लेरमले इंपैक्ट न्यूज ना फंगबा पाउदा हकचांग अदु हौजिक मोरे पुलिस की टीम अमना लौखटलुरगा मोरे पुलिस दा मसक खंगदोकनबगी दमक थमख्रे हौजिक फावबगी ओइना मसक ममिंग खंगद्रिबा नुपा अदुगी हकचांग दा उरिक अमा सिरमी लुपा चमगा गनिफु यावरमी लेखिद्रबा नुपा अदु कुचुमुई फिट मंगा मखाइरोम वांगी चही यांखैरोम की लेंगा ओइगनी ब्लू जैकेट अमा लिटली लोइनना कॉफी मचुगी खोंग्राव अमा सेटली पोस्टमार्टम तौनबगिदमक हयेंग जेनिम्स ता पुरगनी लोइनना कनागुंबना मिशक असिबु मसक खंगवा यावरगदी मोरे पुलिस स्टेशन दा नत्रगा मोरे पुलिस की सेकेंड ओसी की मोबाइल नंबर 9862639687 दा पाउ पिबिरा उहाइरी। इम्फाल की तोंगान मफम अनिदा एक्सीडेंट की थौदोक थोपदा मियोय अनि लेखिद्रे नुथिल पुंग 12:30 मुक ताबा मतमदा लमलोंग बाजारदगी जेनिम्स ताबा लंबीदा अहानबा एक्सीडेंट अदु थोकिबनी मोव हेवी ड्यूटी तोंगदुना लाकपा नुपी अनि गाड़ी चिंगबदा सिजिनबा क्रेन थोंबदगी मफम अदुमक्तदा कोंगपाल थोंगाम लेकाइगी इबेमचा कौबी मसागी चही 35 सुरबी नुपी अमा लेखिदबनी अतोपा नुपी अदुना सोपदगी जेनिम्स हॉस्पिटल दा पुकतुना लाइकनखी अमरोमदा अनिशुबा थौदोकोइना मंत्रिपुखीदा अंगांगबा मचुगी होंडा एक्टिवा दा लाकपा मियोय अनि अमसु नुंगथिलपुंग अनिरोम ताबा मतमदा एक्सीडेंट थोकपदगी मियोय अमा खुदकता लेखिद्रे असी बहकचांग पुलिसना लखतुना जेनिम्स की मोकता थमख्रे। डीएम कॉलेज ऑफ साइंस की डिपार्टमेंट ऑफ इलेक्ट्रॉनिक्स दा हेड ओइरंबा एसोसिएट प्रोफेसर अखाम जॉय कुमार सिंह बोर्ड ऑफ सेकेंडरी एजुकेशन मणिपुर की नौना सेक्रेटरी की फम पुख्रे चाहिए की बॉसेम लौगदबा क्लास 10 की एग्जाम लाक्लिबा फेब्रुआरी था की अरोब सरुक पांथोकपा हौरगनी हाइना नौना सेक्रेटरी फम पुख्रबा जॉय कुमार फोंदोखरे बाबूपरादा लेबा बॉसेम की ऑफिस दा पांथोकपा चंबा थौरम अमदा हाना सेक्रेटरी की फम पुरंबा डॉक्टर CI सरज सिंह जॉय कुमार दा सेक्रेटरी की फम खुदसिनखी पाउमी सिंह उनबादुदा जॉय कुमार रूल्स एंड रेगुलेशन की मतुंग इना थबक खुदिंगमक तौगनी चही असिगी क्लास 10 की एग्जाम ददी ममांग चही सिंगदा थोकिबा चयेतनबा सिंग अदु थोक्तनबा होनगनी हाइना फोंदोखी। हौजिक मियामगी दगी अखोगी यामना कनबा पब्लिक कंप्लेन मा अखोगी टेक्स्टबुक की नंबगी सबस्टैंडर्ड वोई खोली हाइबना सिंगबसे मसी आई लाको मतमदा आंगम थाकता कन्ना मियंग चंगदना
हानदगी इम्प्रूव तब गमनबा आई होनाजगी रूल एंड रेगुलेशन स्ट्रिक्टली फॉलो तौनब चटपदा मियामनसु ख्वाई पुनमनकुसु कोई सोब मतेंग पिबिरकनी हाइबगी आई थाजब लेजै Minorities and other backward classes MOBC amadi department asigi implementing agency oiriba mobet ki makhada lakpa mahairui singi oiba scheme project singi khudong chaba sing hena mapung fana fanghanaba pandamda public relation office ama hangdokre loinana Muhammad Alambu media in charge oina hapkre North AOC da laiba MOBC gi member secretary gi office campus da laiba PRO office da paumishinga unabada Muhammad Alam na hai state asi da laiba minority OBC amadi scheduled caste mahirui singi oiba welfare scheme kaya amal lairiba si mahirui singda fanghanaba hotnabada MOBC amadi mobit ki staff ki award pal laibana mahirui singda khudong chadaba kaya mayok na halle Fiba Masida Director MOBC ki meeting makada media in charge ki post ama sem ki bani MOBC amadi mobit ki makada mahairoi singi scheme singi wafam pumba nauna hangba office asida mapung fana fanghanaba matam pumba da hotnagani miyamna su mateng pangbiyu haina Muhammad Alamna appeal tawrakli irregularities khara yawba mistake khara yawba khara thengdarakba sugum basida mobet ki member secretary KS Dinesh Chandra MOBC ki director so ibiriba magi war footing da changchalli ekhoi ki development ki thabak singchi masida cooperation khara biu problem issues leiba hangning ba satra nina grievances satra gi leigada ba khot ka adui khudong chaba yengaga mobes ta ekhoi gi MOBC gi su pau khangba yaba mobes ki su khangba yaba adum ba ma ekhoi gi office ma in charge ma leijare MOBC department na paikaliba scheme khuding magda department asigi makok thongba official singa matam gi minister MLA singa naknaba mioi singa lautunaraga beneficiary list semduna phangpham thokpa singi hak matuna leire masida paliba lengakna matam chana paikhatpham thokpa thabak paikhataba tarabadi violent oiba khongjang changsilapa matamda lengakna thaudang laugadabani haina Muslim Council Manipur na thadorakpa chewal amada khanghalakli Ngasi Nurai Film ki team na luwang shangbam awang laikai da laiba Charmel Jyoti Children Home da chana thaknaba potlam sing mateng pangkre feature film asigi ngammadi fajau hairiba isai asigi viewer masing 1 million yaukibaga loinana anoba chahi gi harauba phongdokpa oina ngasigi tengbang adu pikibani tengbang pibagi thauramadu film asigi maru oiba shaktam langliba RK Kaiku Araba Soma film asigi director producer yauna feature film asigi team singna sarukya ki loinana ngasi tengbang piki batanatana children home asida lairiba angang singda art ki lamda khongda janabagi khudong chabasu piki panbayabadi Manipuri feature film isaida ahanba oina viewer masing million ama yoba asi isai asin ahanba oidi Hauzik sanabagi pauda Neroka FC ki experience lairaba striker Singam Shubhasna Chankiba goal anina Indian Arrows pu Neroka FC na goal ani amada maithiba pikre ngasi Imphal gi Khumal Lampak Man Stadium da sanakiba Neroka FC gi ahum shuba home match aduda Neroka FC gi experience lairaba Sanaroi Singh amadi Indian Arrows ki naha oiraba Sanaroi Singh gi marakta akanba lamba taunaki Mioi lising kuntraga manga henbana meeting takiba yamna singthaningai oiba match adugi minute kuntraga mapal chatpa matamda Neroka FC ki striker Felix Odili Jirina phangba ball ama Indian Arrows ki defender fauduna pirakpa true past ama Shubhasna yamna hai singna Indian Arrows ki goalkeeper gi Mareplana chip ball kauduna ahanba goal chanki Makhatana ahanba half loiramdai match ki minute nifuga manga chatpa matamda Neroka gi counter attack ki khudung chaba lauduna Subhasna fangba ball ama D box fauba chensinduna goal tamna kaushinduna anishuba panjil chanki match ki minute marfuga mapan chatpa matamda Indian Arrows ki Rahulna yet thangba corner flag manaktagi cross tawraktuna ball ama substitute oina changlakhiba Indian Arrows ki striker Abhijit Sarkar na kaushinduna team adugi amatangairaba goal adu chanki ngasigi match adudai Indian Arrows ki defender Boris Singh Thangjam amadi midfielder Nongdamba Nauremna masak thokna akanba muongda sanakiba galoinana Khumal Lampak ta tinkiba miyamna
mahaki haishingba adu ubada apenba poknaki hauzik fawbada neroka FC na match taret sanabada match mari mai paki match anina draw oiki loinana match amana maithiba nangduna hauzik fawbada punna point taraga mari fangduna chathariba hero I League ki point table da anishubada leiri neroka FC gi mathangi match ta away match oina Chennai City FC ga lakliba January की तांग मापन दा सानरगनी लोइनना नेरोका FC की होम मैच ओइना लाखलिबा January की तांग कुन ग हुमदोइदा सिलोंग लाजोंगा खुमल लंपाक मैन स्टेडियम दा लंबा तौनरगनी मापन सुबह स्टेट लेवल माइरेंबम रविचंद्र मेमोरियल फुटबॉल टूर्नामेंट की KMLDO क्यामगई मुस्लिम अमदी AFA थौबाल अनि क्वार्टर फाइनल चंख्रे ngasi chatharakhliba फुटबॉल टूर्नामेंट असigi ahanba sanakiba match amada KMLDO क्यामगई मुस्लिम ना Nasari FC Khetrigawu Panjil Manga Marida Maithiba Pibangam Kei टूर्नामेंट असigi ngasi sanakiba ani suba match tana AFA थौबाल ना Mama FC Sagolbanbu Panjil ahum amada Maithiba Pibangam ki M Ravichandra Memorial Trust Kyamgai Makhale Kaina Sinduna The Kamgai Ideal High School gi Sanabungda knockout basis ta chathariba football tournament asida team kun ga humdoina sarukyari hayeng tournament asigi ahanba amashung ani suba quarter final match sing sanaragani YOAC Wangkai Pungjau Khabai Soina Sinduna ngasidagi regular football coaching ama pangthokpa hokre club asina asanba meeting amaga loinana Imphal East district ki manung chana leiba mafam singdagi afaba football sanaroi kaya puthoknabagi pandamda pikliba angang sing asibu club asigi sanabungda ngasidagi pangthokpa hokre Lisang sitna chathagadaba regular coaching asida chahi tarahumdoi tara mari tara manga amadi tara taret ki makhada leiba sanaroi chamaga kunna sarukyari grassroots leader Javed Atharar K Biren and Sarat S James amasung TI Satyajitna coaching asida sarukyari ba sanaroi sing asibu matau karamna football sanagani haibagi matangda takpi tambibagi thodang lauri Imphal East District Football Association ki President Aish Sulanjoy amadi YOS gi thaupuriba masak nairaba mihoi kayana coaching asida sarukyariba sanaroi aduna sijinagadaba uniform sing yenthoki Ahanba under 16 boys state level polo tournament Paradise Club polo team Wangkai semi-final changkre Imphal gi Mampal Kangjai bungda ngasi sanakiba polo tournament asigi ani suba match ta Paradise Club polo team Wangkai na KNM Memorial Riding School team B Singjamai bu yamna lakchana Panjil Nipan amata maithiba pibangam ki All Manipur Polo Association gi meeting makada ahanba oina pangthokliba under 16 boys state level polo tournament asida polo team taret na sarukyari hayeng tournament asigi ahum suba match ta Samadon ayangba team A Mongshangai amadi Eastern Student Club nongmaibung anina ayupung tara makhai tabada lamba taunaragani Kuntra Mari Suba Men's State Polo Tournament Thangmaiban Youth Polo Club amadi KNM Memorial Riding School Team A Singjamai ani mai pakre All Manipur Polo Association and Sinduna ngasi Mapal Kangjai bungda sanakiba tournament asigi hanba match ta Thangmaiban Youth Polo Club na Kumal Club Mayang Imphal bu Panjil taret amada maithiba piki Chatharakliba Polo Tournament asigi ngasi sanakiba ani shuba match tana KNM Memorial Riding School Team A Singjamai na Eastern Students Club nongmai bungbu Panjil Nipan anida maithiba pibangam ki All Manipur Polo Association is Sinduna Chathariba Polo Tournament asida Polo team kunga mangana knockout basis ta akan balamba taunari hayeng tournament asigi makhataba match ani sanaragani Tarahumdoi Suba Women's State Polo Tournament ki final da Thangmaiban Youth Polo Club A amadi KNM Memorial Riding School Singjamai ani lamba taunaragani ngasi chathariba polo tournament asigi sanakiba aroiba league match asida ahum suba
Chakkarda Thangmaiban Youth Polo Club B gi sanaroi A Romabatina Panjil ama chankraba matung KNM Memorial Riding School Singjamai gi sanaroi N Ashakiran dasu Panjil amaga chanduna match asigi apiba matamda team animakna Panjil amamam chanduna match asi draw oiki All Manipur Polo Association ki meeting makada mapal kangjebungda chathariba nupi gi polo tournament asidana Polo team ahumda sarukyari tha asigi tareta sanagadaba polo tournament asigi final da Thangmaiban Youth Polo Club A amadi KNM Memorial Riding School Singjamai anina lamba taunaragani Ahanba Haibok T20 Cricket Tournament saruk yagadaba Young Welfare Club Langthabal gi sanaroi singda ngasi uniform sing khutsinakre Manipur Cricket Association gi meeting makada thasi gi tang taretagi Langthabal Public Ground da pangthopa haugadoriba T20 Cricket Tournament asida saruk yagadoriba Young Welfare Club Langthabal gi team captain W Priyo Kumar ga loinana sanaroi taraga manga aduda ngasi Langthabal Lep ki community hall da pangthokiba chamba thoram amada uniform sing adu khutsinakibani Langthabal da laiba Infal Works Ramadi Manipur Library Association ki president ki senthang makada uniform sing adu khudol tamki ai asengba pesadu dagi akoi gi club ama chalai bata yamna wai ama tawi haibase ai gi experience tu dagi khallu rakanda nungai tawa angang sing tuna ama da changna khotna pesa khaibda mina pining dagum tawbado ai sun ning sing urakanda kasi di ay na mo na hay na siyam sidi ay na puto pang mina karkari sabag tawa hay siya do mana tamjero ba karado Manipur tourism sa pan na bagi lambi sila sanggil laga masagi hingna bagi lambi su pai ba hay na magi company na to Infal Works ay na lay kasi maming da ay na isa no pa bagi business to bus sagat po oina uniform si ay na kacabani Aroy bada bulletin asig headlines amona miyam da thamjage Sarana Maida Lengakna Paumai Puruki Heritage Complex Sama Samgalagani Haina Chief Minister Nongthambam Birena Pondokri English Singani Taraga Taret March Kunthamathoi Faubagi Annual Account Statement Nasi Phone Case Sales Tungi Kibam Thagatnaba Financial Discipline Dhenba Matam Oire Haina Account General na Haini Machalupi bui kai kumnaba manghalubagidama court na ngasi apokpa mapa punsi chupa kaisi sandalai na padoki amasung ngasi kumalampak men stadium da sanakiba ailiki match ta neroka FC na Indian Aerospace Panjil ani amada mahibagi